ꯀ꯭ꯔꯨꯝꯖꯔꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯦ ꯄꯦꯅꯥ ꯈꯔ ꯁꯥꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯉꯔꯥꯡ ꯂꯣꯏꯁꯟꯕꯅꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯉꯁꯥꯏ ꯑꯩ ꯅꯨꯡꯊꯤꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯅꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯁꯦꯝꯃꯛꯑꯒꯦ ꯄꯦꯅꯥꯁꯤꯡ ꯍꯥꯟꯅ ꯎꯠꯂꯛꯀꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯐꯩꯒꯩꯅ ꯆꯠꯄꯩ ꯇꯥꯏꯞꯇ ꯇꯧꯋꯤ ꯃꯁꯛꯁꯤꯒ ꯁꯨꯃꯥꯏꯅ ꯈꯨꯠ ꯅꯝꯃꯝꯁꯤꯗ ꯀꯩꯝꯇ ꯍꯛꯇ꯭ꯔꯦꯀꯣ ꯄꯥꯌꯦꯡꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤ ꯎꯅꯤꯡꯗꯧꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯩꯗꯨꯅ ꯀꯦꯂꯤꯅꯤ ꯑꯉꯥꯡꯗꯤ ꯁꯣꯝꯅ ꯐꯪꯕ ꯇꯥꯏꯞ ꯇꯧꯋꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯃꯉꯥꯁꯤꯅꯦꯕ ꯑꯗꯨꯒ ꯁꯤ ꯊꯝꯈ꯭ꯔꯒꯦ ꯊꯝꯈ꯭ꯔꯒ ꯆꯩꯖꯤꯡꯅ ꯂꯩꯔꯦ ꯗꯝ ꯂꯩꯔꯦ ꯗꯝ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯆꯩꯖꯤꯡ ꯃꯔꯤꯅꯤꯀꯣ ꯁꯤꯒꯤ ꯎ ꯑꯣꯔꯦꯟꯖ ꯑꯣꯏꯖꯔꯤꯁꯦ ꯑꯉꯥꯟꯕꯗ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯃꯁꯥꯒꯤ ꯃꯆꯨꯅꯤꯀꯣ ꯃꯁꯥꯒꯤ ꯃꯆꯨ ꯑꯁꯦꯡꯕꯅꯤ ꯁꯤ ꯑꯣꯔꯦꯟꯖ ꯄꯨꯔꯥ ꯀꯦꯂꯤꯗ ꯈꯔ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯉꯥꯡꯕ ꯎ ꯐꯖꯕꯗꯨꯅꯦꯕ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤꯒꯤ ꯆꯩꯀꯣꯛꯁꯤꯅ ꯇꯤꯛꯅꯤ ꯆꯩꯖꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯈꯨꯠ ꯄꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯈꯨꯕꯤ ꯈꯥꯡꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯟꯗꯣ ꯃꯣꯟ ꯆꯩꯖꯤꯡ ꯂꯩꯔꯦ ꯃꯁꯥ ꯁꯤ ꯃꯔꯤꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯏꯖꯕ ꯆꯩꯖꯤꯡꯅꯤ ꯑꯩ ꯀꯩꯁꯨ ꯅꯥꯟꯅ ꯄꯥꯏꯗꯦꯗ ꯃꯤꯒꯤ ꯁꯥꯕꯗꯨꯗꯤ ꯌꯥꯝ ꯅꯥꯟꯅ ꯁꯥꯏꯌꯦꯕ ꯏꯁꯥꯒꯤ ꯄꯥꯏꯕꯗꯨꯗꯤ ꯈꯦꯠꯅꯕꯁꯦ ꯑꯗꯨꯝ ꯇꯧ ꯁꯤꯗ ꯂꯪ ꯑꯉꯧꯕꯅ ꯈꯣꯠꯂꯦ ꯁꯤꯅ ꯑꯉꯥꯡꯕꯅ ꯎꯗꯅꯕ ꯈꯣꯠꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯊꯥꯖꯤꯜꯂꯛꯈꯤꯅꯣ ꯉꯥꯛꯇꯪ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯋꯥꯔꯣꯒꯤ ꯄꯦꯅꯥꯅꯤ ꯑꯩ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯕꯅꯤ ꯀꯥꯞꯁꯦ ꯂꯣꯏ ꯀꯣꯛꯑꯦ ꯀꯨꯏꯔꯛꯄꯩꯅꯤ ꯃꯈꯣꯟꯁꯦ ꯈꯣꯡꯉꯒ ꯌꯦꯡꯉꯛꯄꯀꯣ
ꯑꯩꯒꯤ ꯏꯁꯥꯒꯤ ꯈꯣꯡꯖꯕꯩ ꯄꯦꯅꯥꯗꯨꯅꯤ ꯁꯤ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯁꯥꯕꯁꯤꯡꯁꯤ ꯑꯣꯏꯅ ꯑꯍꯟꯕꯁꯤꯡꯁꯤ ꯑꯣꯏꯅ ꯃꯈꯣꯟꯁꯦ ꯌꯦꯡꯊꯣꯛꯁꯦꯕ ꯇꯥꯟꯄꯨꯔꯥ ꯊꯥꯕꯅꯦ ꯁꯤꯗꯅꯤꯀꯣ ꯊꯥꯔꯤꯁꯦ ꯁꯤ ꯁ꯭ꯀꯦꯜꯗ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯕ ꯈꯪꯗꯦ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯅꯦꯕ ꯑꯩꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯦ ꯃꯈꯣꯟꯒꯤꯗꯤ ꯑꯗꯨꯝ ꯁꯦꯡꯉꯦ ꯐꯖꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯈꯣꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯔꯤ 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 ꯍꯩ ꯌꯥꯔꯤ 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 ꯍꯩ ꯑꯗꯨꯗ ꯙꯄꯅ ꯂꯥꯛꯄꯗꯨꯗ ꯈꯦꯠꯇ꯭ꯔꯒꯗꯤ ꯄꯦꯅꯥ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯈꯣꯟ ꯐꯖꯩꯕ ꯌꯥꯔꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯧꯔꯒꯦ ꯄꯦꯅꯥ ꯌꯥꯝꯃꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛꯇ ꯁꯥꯡꯗꯣꯛꯈꯤꯕ ꯁꯤꯒꯤ ꯄꯦꯅꯥꯁꯤ ꯃꯈꯣꯡꯅꯦꯀꯣ ꯏꯃꯥ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯑꯝꯇ ꯂꯣꯟꯖꯜꯕꯤꯔꯣ ꯃꯅꯨꯡꯒꯤ ꯕꯜꯕꯁꯤꯗ ꯉꯥꯟ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯍꯥꯟꯕ ꯄꯦꯅꯥꯗꯨꯗꯒꯤꯗꯤ ꯁꯤꯅ ꯃꯈꯣꯟ ꯈꯤꯇꯪ ꯁꯦꯡꯕ ꯍꯦꯜꯂꯦꯀꯣ ꯑꯍꯥꯟꯕꯗꯤ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯁꯤꯅ ꯈꯔ ꯍꯦꯜꯂꯦꯕ ꯁꯨꯄꯔꯤꯌꯔ ꯑꯣꯏꯌꯦꯕ ꯄꯥꯁ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯄꯦꯅꯥꯁꯦ ꯁꯥꯔꯒ ꯁꯣꯏꯕ ꯃꯈꯣꯟꯁꯦ ꯐꯖꯔꯛꯇꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯋꯥꯅꯈꯩ ꯁꯥꯔꯒ ꯃꯤꯉꯣꯟꯗ ꯐꯖꯗꯕ ꯃꯈꯣꯟ ꯄꯤꯁꯜꯂꯨꯕꯁꯨ ꯃꯤꯉꯣꯟꯗ ꯃꯈꯣꯟ ꯐꯖꯗꯕ ꯈꯨꯠꯂꯥꯏ ꯄꯤꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯒꯤ ꯏꯁꯥꯅ ꯋꯥꯅ ꯁꯥꯖꯔꯒ ꯑꯗꯨꯝ ꯊꯥꯕꯨꯗꯤ ꯊꯥꯗꯣꯛꯇꯦꯀꯣ ꯐꯖꯗꯕ ꯌꯥꯎꯔꯛꯄꯗ ꯑꯃ ꯑꯅꯤꯈꯛ ꯌꯥꯎꯔꯛꯄꯩ ꯋꯥꯅꯤ ꯃꯔꯛꯇ ꯑꯗꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯁꯤ ꯑꯃꯨꯛ ꯈꯣꯡꯒꯦ ꯀꯦꯂꯤꯒꯤꯅꯤꯀꯣ ꯉꯥꯛꯁꯪ ꯉꯥꯡꯉꯤꯁꯦ ꯑꯣꯔꯦꯟꯖ ꯑꯣꯏꯔꯁꯦ
ꯁꯦꯡꯉꯦ ꯁꯤꯗ ꯈꯣꯡꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯁꯤꯅ ꯈꯔ ꯆꯥꯎꯋꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯩ ꯑꯅꯤꯗꯨꯗꯒꯤ ꯃꯔꯨꯁꯦ ꯌꯦꯡꯉꯨꯀꯣ ꯂꯩ ꯄꯣꯠꯁꯦ ꯁꯤꯃ ꯂꯩꯔꯦ ꯄꯥꯁ ꯇꯧꯔꯦ ꯁꯤꯁꯨ ꯑꯗꯒꯤ ꯁꯤꯅ ꯎꯅꯤꯡꯊꯧꯗ ꯈꯤꯇꯪ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯉꯥꯡꯕ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯩ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯎꯅꯤꯡꯊꯧꯗ ꯈꯔ ꯃꯨꯁꯟꯕ ꯇꯥꯒꯦ ꯇꯧꯋꯤ ꯁꯤ ꯂꯩꯔꯦꯀꯣ ꯄꯨꯡꯃꯥꯏ ꯃꯈꯣꯟꯁꯦ ꯌꯦꯡꯉꯨꯀꯣ ꯄꯨꯡꯃꯥꯏ ꯃꯈꯣꯟꯁꯦ ꯌꯦꯡꯉꯨꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯁꯥꯡꯖꯟꯈ꯭ꯔꯦ ꯃꯤꯅꯠꯁꯦ ꯍꯧꯖꯤꯟꯈꯤꯕ ꯍꯦꯛꯇ ꯌꯥꯗꯦ ꯁꯤꯃꯨꯛ ꯈꯣꯡꯉꯛꯀꯦꯀꯣ ꯇꯨꯄꯤꯁꯤꯗ ꯄꯟꯕ ꯁꯤ ꯃꯈꯣꯟ ꯌꯥꯝ ꯐꯖꯩ ꯃꯔꯨꯁꯦ ꯐꯦꯃꯤꯂꯤ ꯕꯥꯕꯨꯜ ꯈꯣꯡꯒꯦꯀꯣ ꯐꯦꯃꯤꯂꯤ ꯊꯥꯡꯉꯦ ꯇꯥꯟ ꯄꯥꯏꯔ ꯈꯔ ꯂꯩꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯣꯡ ꯏꯁꯩ ꯁꯛꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯁꯤꯅ ꯂꯩꯍꯥꯎꯅꯤꯀꯣ ꯂꯩꯍꯥꯎ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯒꯦꯅ ꯁꯥꯕꯅꯦ ꯁꯤꯗꯤ ꯃꯆꯥꯅꯤ ꯔꯦꯀꯣꯔꯠ ꯀꯩꯀꯩ ꯈꯣꯡꯅꯔꯁꯨꯅ ꯑꯩ ꯃꯆꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯒꯦ ꯃꯈꯣꯟꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯣꯝꯗꯤ ꯈꯔ ꯄꯥꯈꯤ
ꯌꯥꯝ ꯁꯥꯡ ꯈꯣꯡꯉꯔꯣꯏꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯃꯈꯣꯟ ꯐꯖꯩ ꯁꯤꯁꯦ ꯂꯃꯤꯟ ꯄꯦꯅꯥ ꯑꯣꯏꯒꯦꯅ ꯁꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯃꯤꯟ ꯄꯦꯅꯥꯁꯤꯗꯤ ꯈꯨꯗꯣꯟꯁꯤꯒꯤ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯄꯥꯛꯀꯗꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯂꯃꯤꯟꯁꯦ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯆꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯟ ꯑꯍꯨꯝꯒꯤ ꯆꯥꯡꯗ ꯄꯨꯡꯃꯥꯏꯁꯦ ꯈꯨꯗꯣꯟ ꯑꯍꯨꯝꯗ ꯁꯥꯈꯤꯕꯅꯤ ꯂꯃꯤꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯒꯤ ꯋꯥꯔꯨꯒꯤ ꯑꯆꯧꯕꯁꯤꯒ ꯁꯤꯒꯤ ꯃꯆꯥꯁꯤꯒ ꯏꯁꯥꯒꯤꯅꯤ ꯑꯁꯤ ꯏꯁꯥꯅ ꯁꯥꯕꯅ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯀꯩꯀꯩ ꯈꯣꯡꯅꯕꯅ ꯃꯤꯒꯤ ꯍꯥꯏꯔꯛꯑꯀꯥꯟꯗꯁꯨ ꯑꯆꯧꯕꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯥꯡ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯆꯥꯅ ꯑꯗꯨꯝ ꯑꯋꯥꯡꯕ ꯏꯁꯀꯦꯜ ꯂꯩꯈꯠꯂ ꯈꯣꯡꯕꯁꯦ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯥꯡꯈ꯭ರೆ ꯍꯧꯖꯤꯛꯀꯤ ꯃꯔꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯅꯕꯅꯤ ꯌꯣꯟꯅꯕꯅꯤ ꯃꯤꯒꯤ ꯑꯣꯔꯗꯔꯒꯤ ꯁꯥꯕꯅꯦ ꯑꯣꯔꯗꯔ ꯇꯧꯔꯛꯑꯒ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯄꯦꯅꯥ ꯂꯩꯆꯜꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯒ ꯀꯃꯦꯟꯗ ꯗꯦꯂꯤꯚꯔꯤ ꯌꯥꯕ꯭ꯔꯥ ꯍꯪꯉꯛꯑꯦꯀꯣ ꯗꯦꯂꯤꯚꯔꯤꯗꯤ ꯌꯥꯗꯦ ꯗꯦꯂꯤꯚꯔꯤꯗꯤ ꯇꯧꯗꯦꯕ ꯌꯥꯏ ꯐꯔꯦ